ngasi nungdarang phongba tongan basi phongsinglegi maruoiba pausing khongkacharaga mayamda share tawjige ahanbada Jenims ta ICU gi phamung tara yawba phamung sama legedaba COVID hospital ama hangdokre ngasi Chief Minister N Birena Jenims ta phamung sama legedaba ICU gi phamung tara yawba COVID hospital ama hangdokre COVID hospital hangdopagi thoram maduda MLA Chief Minister Advisor Health Dr. S. Ranjan, Chief Secretary Rajesh Kumar, Principal Secretary Health B. Bunungmang, Jenims ki Director Professor T.S. Bimo Amadi, Health Director K. Rajosu Saruyaki. Thoramga Mari Lainana, Chief Minister N. Birena Hai Kibada Hausik Manipura, COVID-19 na mi lehen kidaba Amadi, positive webgi sang wangkalak liba. Kaya sigi wakal kanba, mapangal kanba lenga ama, oyanana ba Amadi, miyam ki tabak mapung pana tahonba, ngamnaba, wakal kanbada, ahing kya tumdre. Mahakna makha taraduna doctor sing nursing paramedical staff sing nasu hojik COVID-19 gi luraba tanpham asida tumba saba khangdana tolop phangdabagi wakal punamak thadoklaga COVID-19 digi miyoibagi punsi mataw karamna kanba ngamgadage haibagi wakal aduna mangda thamlaga thabak tawbiyu COVID-19 gi laloi amana tawriba thapa asi atopa miyoy amana mahut sinba yaba nate doctor sing na mikup amatang section dabada mamal yamnaba miyoibagi punsi mangadoribani hawjik mi sibagi sang hengalakliba asi kam dauna ngakthokpa ngamgadage haibado doctor singna haksinna lauduna thabak pakhet haninge COVID-19 na pirakliba saitheng asi ngakthoknaba hotnaba mathau tai henasu pauksi sina makhatana phungdorakli khasa tharapoina atopa pawmana mo ngasi mapham kya International Human Rights Day phangthokre Human Rights Defender Manipur na sinduna International Human Rights Day gi tharom ngasi Sekonda leba CCSK gi office ta pangthokre recover better stand up for human right haiba theme asida pangthokiba thoram aduda Human Rights Defender Manipur gi chairman Joy Singham Committee on Human Rights ki chairman Pholindro Koncham SLUM Foundation gi president Thangjam Rabindro amadi CCSK gi president Jitendra Ningombam na saruyaki Human Rights Defender Manipur gi chairman Joy Singham miyoibige hak haibisi yamna maruoiba maramna ngasi malempumri Human Rights Day asi palan tawri madugi saruk ama oina Human Rights Defender Manipur na sinduna namit asi palan tawbani masigi nunggi oiba pandamdi lamdam asigi indigenous people asibu kannaba miyoibigi hak khongaunariba asi ngakthoknaba amadi Human Rights haibisi karino khangminaduna santi oina laiminanabagi pandamda pangthokpani haikenasu pauksisina makhatana phongdorakli Loshilakpoina topa maruoiba content kharanamo yamna ngakpa thawdo amana nupi ama gang rape tawraba matung hatoklamle tabada yamna aki tujungningai oiba thawdo amada Uttar Pradesh ki Sonbhadra district ki manungsana leiba Belgahari village ta sahi nauribi maunaha ama izat mangalaba matung halaga hondokramle nupi asi hathringai gi mamangda tamthina o neibaga loinana gang rape tawkhi haiduna report asida pali thawdo asi state asigi Sonbhadra district ki Jugali Police Station gi manungsana leiba khongkang asida thokibani report asigi matungina nupi asigi private part phina namsinbaga loinana mahaki nakong naton amadi machinda laikhomna menchilami haidi maralairaba saram chatpasing aduna nupi asigi mangakta sarina kisinduna singkibagi mami su tai haidi laikhidraba nupi asigi mapana police ta ngarang complaint tarokhibaga loinana masakhang driba miyoi singadu phanabagi damak FIR ama register tawkhre maralairaba miyoi singaduna IPC section 302 201 amasum 376 ki makhada book tawkhre haidi henasu pauksiyesina makhatan phungdorakli yamna thaganingai oiba amasum yamna ngakningai oiriba pawmana mayam laingakna yarabadi nongmada mi million ama tika thaba ngamgani Apollo laipa asigi khwaidiki sabu hospital seina haidi nongmada COVID-19 virus vaccine dose million ama tika thana ba thorang leire adomaina ma vaccine kamdauna yenthokadage haiba laingakna sengna khangandri masigi mathakta private healthcare network sing involve tawgadara haibusu lab 3 Apollo Hospital Enterprise Lina hauzik phawba miski network oiriba hospital homdraga mathoi clinic sa ama aduga pharmacist lising kayada staff lising taruk hauzik phawbada training phangan khre haina managing director Unita ready na hai khre haina agency na thadorok pawdu haidi magna hai lainga na private sector su yauhan ba pambara haibadu khangdok pagi tangai fadaba lei luribadi tika thabagi thaba asi yamna
चावी अदुबु तौबा ngambadudi Apollo na mating pangba ngamgani lengak na tauba ngami adubu matam sangani laipak sida sayol amagi manungda tika thaba haunaba hotnaraba yai hainasu phongdokhi mathang tha manga taruki manungdadi covid vaccine gi isau thoklagani haina India gi mangjul thariba vaccine indigenous candidate Bharat Biotech Limited ki chairman Krishna Ilana phongdokhi Federal Health Secretary Rajel Tusana hai India da sei khuding gi pok pada ngai riba angang million kun ga taruka point taret aduga mirol bi million kun mapanda tika thana ba pandam thamli Apollo no covid patient lising kuntra hena layeng khre aduga lak mari test taw khre haina su Sunita Redina hai khi haina su pauksi isna makha tana phongdorakli makha tarak poina to papaw mana ngamkhai paring lanchina ba hotna ramba sing lanmina takhai duna tak thokre Jammu Kashmir gi tuan ba mafam ani Punjab amadi Palwama da line of control gi mafam ani da terrorist singna laibak asigi ngamkhai paring lanchinana bo hotna ramba kaya lanmina takhai duna tanthokre amaromda Pakistan da base toba terrorist singna haukiba numit kaya ne si line of control da lairaba Bharat ki ngamkhai paring lanchinana ba kaya thorang tawre haba akakna ba paw phangmadagi Bharat ki lanmina mikupna hom singna laiduna terrorist sing adugi activities amata tawba ngamhan khidabani haidenasu pauksiyesna makhatana phongdorogli duga myam loisilakpoina marueba content masang nganga myam share tawjaramge Pama Siduna Lairam Lake Nase Yu Kaksing District ki Hianglam Police Station ki Manungsana Hialam Hiranmai Amadi Langmaidong Pauna Famda Nupa Ama Siduna Lairam Le Hadi Laikhidraba USC Asem Rajan Say Yang Haginitu Apokpa E Saunu Kawi Taubal Kekman Dagini Hadi Nupa Asi Palm Tauduna Labini Magna Siduna Lairam Libasi Yu Ka Hena Taksin Badagi ing bana maram oiduna sibo oigani haina sinari asiba haksang mari lenaba police na lawhat kre hairi hena su phongdorakli atopa paw mana Jenims ta covid na nabadagi asiba miyoi ward ta kuina thamjinbadagi anabasing mi paiba poknare Hauzik Power Jawaharlal Nehru Institute of Medical Science Jenims Hospital ki covid ward ta layeng tuna lairakiba covid na naraba miyoi singi manungda miyoi samarom sikre covid na nabadagi siraba miyoi kya matam sana ward ki puthokna COVID ward matam kuina thamjin badagi ward aduda lairiba atai COVID na naraba anabasing amadi sebari singda yamna sauna mi paiba pokna hale hauzi Jenims Hospital ki COVID ward COVID na naduna leyengbi thabak sathariba anaba kayana pauksi esida telephone khuthangda phongdorapagi matung inadi laibak thibadagi COVID na nabadagi layengbi thabak satharakiba miyoi kya asiba yaurakpa matamda asiba haksang adu khudakta ward adudagi puthoktuna atopa mafam amada thambagi thabak asi taude asiba haksang adu COVID ward ki mafam amada ifong na thambagi thabak asi sathai asiba haksang adu ward manungna matam kuina laibadagi atai anabasing miyoi singda pakhatpa amadi laitadaba kaya pokhale masigi mathakta makha tana COVID license asi sandorakadra haibagi akiba masu pokhale hairi pauksi esida phongdorapagi matung inadi COVID na nabadagi siba yorakpada mari lenaba district magistrate na singbagi ayaba yauna asiba haksang ado hospital gi puthokhinaba official oiba thabak sathabada matam yamna sangna sangali nongalamdai de siba haksang ado numidang wairam phawba puthokna ward manungna thamjali yamgi matung inadi asiba haksang do puthokraba matungna atopa ka amada seksina thamgadaba adu taude maduna anaba kyana asiba haksang adu matam kuina leiba ubadagi pakhat papoktuna yamna thuna sinabagi maram ama ohale maduna leibak thibadagi covid laina na maram oiduna asiba miyoi yoroklabasu matam kuina covid wardagi puthokpiduna atopa mafam amada thambinabagi thabak paikhatpiyu hairi henasu makhatana phongdorakli